Nagagi lam kanjanaba ban kaukibani FNCC lam khopchinbagi hainabi laiba kuki proof ki mioi khrana Nagagi lamda khunda silakpada tangai fadana Nagagi lam kanjanabagi damak matam kaktaba ban kaukibani haina Foothills Naga Coordination Committee FNCC na phongdorakli lubasigi media cell na thadorokpa cherol aman hai matam sangna Naga singa nungsi chanana leiminaraklaba jomi amasung marlu sai mijo furup singi mayakta atamnana ban kaubanate hariba furup asigi mioi sing amana amagi chatnabi kai khumnaduna khunda minarakli bani अदुबु मियामबु चममनबा पोहनबे याबा मवंगदा वर्ल्ड कुकी जो इंटेलेक्चुअल काउंसिल WKZIC अमदी कुकी जो काउंसिल KZC हाइबन चिंगबा अकंगनबा ऑर्गेनाइजेशन खरा थोरकलगा जो मियाम पुंबगी महूत सिंदुना थबक तौबगी थवंग अमा चथरकली मसिना नागा मियामदा चममनबा पोखले चयनबसी कोखनबा नागा जोमी अमसुंग मिजो फुरुप सिंगी मरकता वखल तामिनबगी तंगाई फदबा लई हाइना सुचेरोल असिना फोंगदोरकली WKZIC अमदी KZC ना जोमी अमसुंग मिजो मियाम अपुनबगी महूत सिंदुना थबक तौरिब्रा हाइना हंगलदुना चेरोल असिना हाइक असिगुम लुपसिंग असिना पॉलिटिकल गी ओइबा खुदोंचाबा लौनबगी दमक जोमी अमसुंग मिजोगी मिंग सिजनरगा अतमनना लम खोपचिनबगी थवरांग लौखलकलिब्रा हाइबदु खन्ननिंगाई ओइ चयनबा फिबम असि कोहनबगी दमक फुटहिल्स नागा कोऑर्डिनेशन कमिटी FNCC ना जोमी अमसुंग मिजो फुरुफ किलु चिंगबसिंग वरी शानादुना अथुबा मतमदा लेखाई ताहनबा पामी लमदम असिदा तंगदु लैताबा फिबम हंजिल हंदुना इंगतपा फिबम लेहनबा होनबदा मरुइबा थौदांग लौनबा मतम पुमनमक्ता सेम सादुना लैरि हानसु चेरोल असिना मखा ताना फोंगदोरकि रादेशकी ngमखै लानथोक्तुना त्रिपुरादा चंगसिनदुना ड्रग पुसिनबा होनरम मियोइ अनि नोंगमैना काप्तुना हाटख्रे मयाई काबा निशा लालोनबा मियोइ अनि नोंगमैना काप्तुना हाटख्रे अमना अरुबा फिबमदा लैरि हाइबा थौदो असि हौकिबा सगोल सेनुमिकी नुमिदांगदा त्रिपुरा अमदि बांग्लादेश अनिगी ngमखैगी सरुकता थोकिबनी बॉर्डर सिक्योरिटी फोर्स BSF त्रिपुरा फ्रंटियर की पाउना हाई नुमित अदुगी नुमिदांगदा मयाई काबा निशा लालोनबा कांगबो अमा बांग्लादेश की फेनी डिस्ट्रिक्ट की त्रिपुरा की बेलोनिया सब डिवीजन की मनुंग चनबा अमजात नागर तमना मसिंग यामबनी शाओइना सिजिनबा बिग्रा टेबलेटसिंग पुसिनबा होनरखी मियोइसिंग अदु चौरांगना 10 दगी 15 फावबा सुगनी हाइरि मियोइसिंग अदु इंडियादा लैबा ड्रग लालोन मियोइसिंग लोइनबा मियोइसिंगनी मखोइना इंडिया की ngमखै मनुंगदा चंगसिलकनबा होनरकपद मफम अदुदा ngak सेनबगे थबक तौरिबा BSF की कांगबोना नोंगथक्ता ब्लैंक फेयर राउंड मरी मंगा कापथोक्तुना तानथोकनबा होनखी मदुदा ड्रग लालोनबसिंग अदुना BSF तमना नुंगना थाजिलकपा यावना नोंगमै कापसिलकपदगी BSF की कांगबोना मसा ngakthokchanaba नोंगमै कापदा मियोइ अनि सिखी मियोइ अमना सोखिबनी हाइरि पावसिना हाइ लैखिद्रबा मियोइ अनि अदुगी MD लिटोन मिया अमदी MD मिलाद हुसैन कवी मखोइ अनिगी मनुंगदा MD लिटोन मिया इंडिया की ngमखै सरुकता सोकलगा तारंबा थेंगनाबदगी मनाकनकपा हॉस्पिटल लाइकनबा पुखतकी अदुबु चिटांगोंगी लंबीदा लाइकनबा ngमदना सिखी अदुगा MD मिलाद हुसैन सिरगा बांग्लादेश की ngमखै मनुंगदा तादुन लैखी अतोपा MD अफसर मियाना सोकी महाक बांग्लादेश के हॉस्पिटल अमदा हौजिक लाइकनरी थौदोक थोकफमदगी BSF की कांगबुना लुपा लाख 15 रोंगी ममल ओइगदबा बिग्रा टेबलेट सिंगबु फागतपा ngमखी हाइरि तंपाकलमदगी मरीरक सुबा ओइना नोंगमै मरफुगा तारा पुलिसना फागतख्रे तंपाकतगी नोंगमै 540 चिंगदगिना 203 पुलप पुलगा नोंगमै 1,140 सिक्योरिटी फोर्सना फारे कुमजा 2023 गी मे अहुमदगी हौरखिबा कांगलुकी इरांगसिंग अदुगा सागोनरगा सिक्योरिटी फोर्ससिंगदगी लाखिबा नोंगमैसिंग अमसुंग नारोंदा पुसिलकपा नोंगमैसिंग फागतपा लेपा लेट्री ngasi खक्तदा कंबाइन फोर्सना बेलीगी मफम खरदगी तोंगान तोंगानबा मखलगी नोंगमै 40 अमसुंग नोंगमै मरु कया मरुम फागतपा ngamkhre ngasi चोंगलप ओइना फारिबा नोंगमै 40 असि थारगा सिक्योरिटी फोर्ससिंगना चोंगलपना थौदोक मंगारक्ता पुन्ना नोंगमै 1,140 फागतपा ngamkhre हारिबा नोंगमैसिंग असि तंपाकतगी फागलकपना नोंगमै 543 नि अदुगा चिंगदगिना फागलकपना 203 पाउसिना मखा ताना हाइ चही सेगे फेब्रुवारी 19 रामबाई टेंगोलना अहानबा मणिपुर राइफल्सता नोंगमै 293 थिंगलकी मदुगी मतुंग मे 18 अमसुंग 13 गी लोनबा अहिंगदा सिक्योरिटी फोर्सना तंपाकी मफम खरदगी पुन्ना नोंगमै 300 फागतपा ngamखी जून 13 दसु सिक्योरिटी फोर्सना ऑपरेशन चथादुना पुन्ना नोंगमै 494 फागतपा ngamखी जुलाई 3 चिंगी तोंगान तोंगानबा मफमसिंगदगी सिक्योरिटी फोर्सना नोंगमै 203 फागतखी अदुगा ngasi अयुकना तंपाकी तोंगान तोंगानबा मफमसिंगदगी नोंगमै 40 फागतखी चोमलप नत्तबा मचित ओइनसु नोंगमै 100 गी मथक्ता फाखिबा लैख्रे हौजिक फावबगी ओइना मणिपुर गवर्नमेंट नत्रगा मणिपुर पुलिसना स्टेट फोर्स की आर्मी दगी नोंगमै कया यामना लाखिबा नोंगमैसिंग अदु करम मखलगिनो अमसुंग बॉम्ब अमदि नोंगमै मरु कया यामना यावखिबगी हाइबा मियामदा खंगनबा लैट्री अदुबु सिक्योरिटी फोर्ससिंगना फागलगलिबा नोंगमैसिंग असिगी मनुंगदा स्टेट पुलिस की आर्म कोर्टगी लौखिबा नोंगमैसिंग यामना यावी हौजिक फावबदा नोंगमै कया यामना लौखतकदबा वाटली हाइबसु सिक्योरिटी फोर्ससिंगना
ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯒꯤ ꯅꯣꯡꯃꯩ 40 ꯐꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯥꯏ.ꯖꯤ. ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯕꯤꯐ ꯀꯦꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯝꯐꯥꯜ ꯏꯁ, ꯋꯦꯁ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯅꯣꯡꯃꯩ 40 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯒꯠꯂꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ AK ꯁꯦꯔꯤꯁꯀꯤ ꯅꯣꯡꯃꯩ 3, M16ꯒꯤ 1 ꯏꯟꯆꯥꯁ, LMG 1 ꯏꯟꯆꯥꯁ ꯔꯥꯏꯐꯜ 5, SLR 3, 303 ꯔꯥꯏꯐꯜ 10, ꯄꯤꯁꯇꯣꯜ 10, ꯀꯥꯔꯕꯥꯏꯟ 3, ꯔꯥꯏꯐꯜ 9, SBBL ꯕꯣꯔ ꯑꯦꯛꯁꯟ 10, ꯑꯦꯟꯇꯤ ꯔꯥꯏꯑꯣꯠ ꯒꯟ 3, ꯂꯦꯊꯣꯠ ꯒꯟ 1, DBBL 3, ꯕꯣꯜ ꯑꯦꯛꯁꯟ ꯒꯟ 10, 2-inch ꯃꯣꯔꯇꯥꯔ 3, ꯂꯣꯀꯦꯜ ꯃꯦꯠ ꯄꯥꯏꯞ ꯒꯟ 1 ꯌꯥꯎꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 12, 7.62ꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 318, 5.56ꯒꯤ ꯅꯣꯡꯃꯩ ꯃꯔꯨ 35, 9mm ꯒꯤ ꯑꯦꯃꯨꯅꯤꯁꯟ 18ꯅꯆꯤꯡꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯔꯒꯤꯜꯒꯤ ꯂꯥꯟꯗ ꯃꯅꯤꯄꯨꯔꯤ ꯃꯆꯥ 8 ꯌꯥꯎꯅ ꯊꯋꯥꯏ ꯀꯠꯈꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯍꯧꯔꯒꯅꯤ ꯕꯜꯂꯥ꯫ ꯀꯥꯔꯒꯤꯜꯒꯤ ꯂꯥꯟꯐꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯊꯧꯅꯥ ꯂꯩꯔꯕ ꯂꯥꯟꯃꯤ 8ꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯜꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ (MSFDS)ꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯄ ꯀꯥꯔꯒꯤꯜ ꯕꯤꯖय ꯗꯤꯋꯁꯀꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯀꯨꯝꯖꯥ 1999ꯒꯤ ꯀꯥꯔꯒꯤꯜ ꯂꯥꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯐꯣꯔꯁꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ MLAꯁꯤꯡ, ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯃꯔꯨꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯒꯚꯔꯅꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯋꯥꯏ ꯊꯥꯈꯤ꯫ ꯀꯥꯔꯒꯤꯜ ꯕꯤꯖꯣꯏ ꯗꯤꯋꯁꯀꯤ ꯊꯧꯔꯝ ꯑꯁꯤꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯀꯥꯔꯒꯤꯜꯗ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯃꯊꯧꯅꯥ ꯂꯩꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯑꯃꯁꯨꯡ ꯃꯅꯤꯡꯇꯝꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯟꯕ ꯅꯥꯏꯗꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛ-ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯟꯗꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔꯅ ꯍꯥꯏ ꯄꯥꯀꯤꯁꯇꯥꯟꯅ ꯁꯧꯒꯠꯄ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯖꯝꯃꯨ ꯑꯦꯟഡ് ꯀꯥꯁꯃꯤꯔꯒꯤ ꯕꯦꯜꯕꯣꯝ ꯑꯦꯔꯤꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯃꯦ 8ꯗ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯦꯝꯞ 7 ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤ.ꯖꯤ.ꯄꯤ ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯪ-ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯔꯒꯤꯜ ꯕꯤꯖꯣꯏ ꯗꯤꯋꯁꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯃꯍꯩꯔꯣꯏ ꯃꯊꯟꯇ ꯁꯤꯖꯍꯟꯗꯅꯕ SCꯅ ꯒꯥꯏꯗꯂꯥꯏꯟ ꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯃꯍꯩꯔꯣꯏ ꯁꯨꯁꯥꯏꯗ ꯇꯧꯕ ꯊꯤꯡꯅꯕ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯖꯖ 2ꯒꯤ ꯕꯦꯟꯆꯅ ꯄꯤꯈꯤꯕ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯀꯥꯎꯟꯁꯤꯂꯔ ꯂꯩꯍꯟꯕ, ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯃꯗꯤ ꯅꯟ-ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯄꯨꯝꯅꯃꯛ ꯇꯉꯥꯏꯐꯗꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯍꯟꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯖꯁꯇꯤꯁ ꯕꯤꯀ꯭ꯔꯝ ꯅꯥꯊ ꯑꯃꯗꯤ ꯁꯟꯁꯤꯞ ꯃꯦꯍꯇꯥꯒꯤ ꯕꯦꯟꯆꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯃꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯗ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯍꯟꯒꯗꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯔꯛꯄ ꯃꯔꯝꯅ ꯑꯦꯛꯖꯥꯝ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯗ ꯃꯦꯟꯇꯔꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯃꯤꯄꯥꯏꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯟꯗꯛꯇ ꯐꯣꯡꯂꯛꯈꯤꯕ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯕ꯭ꯌꯨꯔꯣ (NCRB)ꯒꯤ ꯔꯤꯄꯣꯔꯠ ꯄꯜꯂꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏ ꯀꯨꯝꯖꯥ 2022ꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯨꯟꯅ ꯃꯤꯑꯣꯏ 1,60,983,913 ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 13,093 ꯌꯥꯎꯔꯤ꯫ ꯃꯍꯩꯔꯣꯏ 2,294ꯗꯤ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ NCRBꯒꯤ ꯔꯤꯄꯣꯔꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯕꯦꯟꯆ ꯑꯗꯨꯅ ꯍꯥꯏ ꯃꯍꯩ ꯇꯝꯐꯝ ꯂꯣꯏꯁꯪ ꯄꯨꯝꯅꯃꯛꯇ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯁꯔꯚꯤꯁ, ꯂꯣꯀꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯁꯨꯁꯥꯏꯗ ꯄ꯭ꯔꯤꯚꯦꯟꯁꯟ ꯍꯦꯜꯞꯂꯥꯏꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯍꯣꯁꯇꯦꯜ, ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗꯤ ꯃꯍꯩ ꯇꯝꯐꯝ ꯂꯣꯏꯁꯪꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯒ ꯊꯦꯠꯀꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯟꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2001ꯗ ꯄꯨꯟꯅ ꯃꯍꯩꯔꯣꯏ 5,973 ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2022ꯗꯗꯤ ꯃꯍꯩꯔꯣꯏ 18,093 ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤ ꯍꯥꯏꯅ NCRBꯒꯤ ꯔꯤꯄꯣꯔꯠꯇ ꯄꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ, ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ, ꯀꯣꯂꯦꯖ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯄꯨꯝꯅꯃꯛꯇ ꯃꯍꯩꯔꯣꯏꯁꯤꯡ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯜꯍꯧꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯃꯍꯩ ꯇꯝꯐꯝ ꯂꯣꯏꯁꯪ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯇꯤꯆꯤꯡ ꯑꯃꯗꯤ ꯅꯟ-ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯇꯉꯥꯏꯐꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ 2ꯔꯛ ꯃꯦꯟꯇꯦꯜ ꯍꯦꯜꯊ
ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯒꯗꯕꯅꯤ꯫ ꯃꯍꯩ ꯇꯝꯐꯝ ꯂꯣꯏꯁꯪꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯐꯥꯔꯁ ꯑꯦꯗꯀꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯍꯩꯔꯣꯏ ꯑꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯊꯟꯇ ꯁꯤꯖꯒꯗꯧꯔꯦ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯄ ꯉꯝꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯈꯤꯗ꯭ꯔꯦ ꯑꯣꯖꯥꯁꯤꯡ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯣꯒꯁ 2 ꯐꯥꯎꯕ ꯃꯈꯥ ꯆꯠꯊꯔꯒꯅꯤ꯫ ꯀꯟꯇ꯭ꯔꯦꯛꯀꯤ ꯇꯣꯂꯣꯞ ꯂꯧꯔꯣꯏ, ꯔꯤꯒꯨꯂꯔꯒꯤ ꯇꯣꯂꯣꯞ ꯄꯤꯒꯗꯕꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤ꯫ ꯂꯦꯛꯆꯔꯔ ꯑꯦꯁꯣꯁꯤꯌꯦꯁꯟ (ꯃꯅꯤꯄꯨꯔ) (LAM) 2018 ꯕꯦꯆꯀꯤ ꯑꯣꯖꯥꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯣꯒꯁ 2 ꯐꯥꯎꯕ ꯃꯈꯥ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯑꯣꯜ ꯅꯝꯕꯨꯂꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯂꯦꯛꯆꯔꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯔꯦꯡꯕꯝ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯂꯥꯏ 21ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯒꯨꯂꯔꯥꯏꯖꯦꯁ ꯇꯧꯅꯕ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯦꯛꯆꯔꯔ 703ꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯣꯒꯁ 2 ꯐꯥꯎꯕ ꯁꯥꯡꯗꯣꯔꯛꯄꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯦꯛꯆꯔꯔ 703ꯗ ꯀꯟꯇ꯭ꯔꯦꯛꯀꯤ ꯔꯦꯠꯇ ꯇꯂꯕ ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ, ꯔꯤꯒꯨꯂꯔꯒꯤ ꯄꯦ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯣꯂꯣꯞ ꯂꯧꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯂꯦꯛꯆꯔꯔ 703 ꯑꯁꯤ ꯍꯧꯈꯤꯕ 2019ꯗ ꯒꯚꯔꯟꯃꯦꯟꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯀꯟꯇ꯭ꯔꯦꯛ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯀꯨꯝꯖꯥ 2022ꯒꯤ ꯖꯅꯨꯋꯥꯔꯤ 9ꯗ ꯐꯝꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯔꯤꯒꯨꯂꯔ ꯇꯥꯍꯟꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯔꯤꯒꯨꯂꯔ ꯇꯥꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2023ꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯔꯤꯒꯨꯂꯔ ꯄꯦ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯔꯤꯒꯨꯂꯔ ꯇꯥꯔꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯆꯍꯤ 3 ꯐꯥꯔꯕ ꯐꯥꯎꯕ ꯔꯤꯒꯨꯂꯔꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯒꯨꯂꯔ ꯑꯃꯒꯤ ꯄꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯋꯥꯕ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯖꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯔꯛꯈꯤꯗꯦ, ꯃꯗꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯕꯗ ꯑꯀꯥꯏꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯔꯤꯕ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯔꯤꯒꯨꯂꯔ ꯇꯥꯔꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯤꯗ꯭ꯔꯤꯉꯩꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯂꯦꯛꯆꯔꯔ 3 ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯂꯩꯉꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯄꯦꯟ ꯗꯥꯎꯟ ꯇꯧꯔꯛ